Pakistangi maikaidagi Taliban marufangna muthatnabagidamaktha warep laukre. Nahunana Afghanistangi Taliban government amasung Pakistan government anigi marakta yamna ngangkhatnaduna bordergi oiba mafamsing asida attack chathabadagi hendoktuna ahenba force kaya ama thajinnarakliba asida Russiagi maikaidagi mifaiba phungdoktuna nakal animak handoknabagidamaktha wafam thamlakre. Nakal amaromda 1962 Indo-China War da China na mai paktuna India-dagi lausinkraba territory Indian-singna ngasi Aksai Chin haina khangnariba mafam asida Chinese-ki oiba anauba counties ani Laothokhre. Mamangi chahi 2024 loisilakpagi matam aduaida Pakistani military air force ki maikaidagi Afghanistan ki territory manungna changsinduna air strike chatharaba matungda miyoi nifu mangarom hatki. Pakistan ki maikaidagi di makoina chathakiba strike aduda haliba miyoi sing adu Pakistan da lepa leijana attack chathaduna mafam aduda changsinduna lotkiba Taliban singni haiduna claim tawri nakal amaromda Afghanistan ki hauzik leingak oiduna leiriba Taliban ki maikaidagi di Pakistani air bombing aduda sikriba miyoi adu nupi angang amasung micham khaktani haiba wafam asi phongdokluduna madugi chapchaba pakhum oina amuk Taliban singi maikaidagi Pakistan border lansilaktuna border singda leiramba Pakistani military camp attack chathaduna Pakistani soldier kun hena hatkraba matung asida hauzik Pakistani maikaidagi ahenba force kaya ama Afghanistan gi Wakhan corridor gi manak asida thajilibani. Pakistan hairiba country asing asi militancy natragana terrorism haigadra masigumlaba problem asi aduki matik yamna chawna face tawriba country ama khakni. Nakal amaromda Balochistan Liberation Army gi maikaidagi makogi tonganba Balochistan gi oiba laibak ama semnabagidamaktha changsingliba lanfam atopa nakal amadana hauji yamna kankhalakliba yamna chawbu issue oirakliba TTP hairiba Pakistan gi oina leiriba Taliban makhal asini. Afghanistan da Taliban haiba khulai paiba group ama leibagumna Pakistan hairiba country asidasu Tehrike Taliban haiba atopa makhal amagi Taliban group ama leiri. Matam amada hairiba group anisi amata oiba entity gumna malengbi miyamna yengnaramani adubu US na Afghanistan thadokchuna chatkraba matungda hauzik leiriba Taliban kangbu asina Afghanistan asibu mapung fana lausinduna masigi lengak oina form tawrakraba matung asida Afghanistan da leiriba Taliban kangbu asiga Pakistan gi oina leiriba Taliban makhan asni asi tongan Talibani haiduna amuk phongdorakhibani. Matam amada Afghanistan da leiramba democratic government ni hairiba adubu Maithiba piduna Afghanistan hairiba country asibu Taliban na mapung fana rule tawrakraba matungda TTP hairiba Pakistan gi Taliban makhal asisu hauzik leiriba Pakistan lenga asibu intuduna makoina rule tawduna makoina pamjariba Shariat Emirate adu form tawnabagidamakta yamna kana khongjang jangsilibani. Masigi manung channa Pakistan gi hauzik leiriba military asibu target tawduna thengkhang kayada lepa leitana TTP gi kangbu asina attack adumak chathaduna laklibani. TTP hairiba group asisu mapangal nomo gi kankhalakduna Pakistan da yamna chawa threat ama oirakpa asibu thengnanabagidamaktha Pakistan gi Prime Minister Shehbaz Sharif ki maikaidagi hauji Pakistan da yamna kanna landarakliba Taliban sing asi marufungna muthatkadabani haiba wafam asi phongdorakre. Magi maikaidagi hauzik leiriba political amasung military ani asi punna thabak tawinaduna makoida khudongchiningai oirakliba Taliban hairiba kangbu asi Pakistan dagi mapung fana muthatkiba haiba wafam asi phongdokli. Matang asidani hauji Pakistan amasung Afghanistan hairiba country asina nahounana ngangkhannarakliba asigi maru oiba maram asi hauzik leiriba Pakistan lengaki maikaidagi Pakistan hairiba country asigi military di yamna kanna attack chathariba lengakpu inthunabagidamaktha honariba group asi Afghanistan da leiriba Taliban gi kangbuna phongna saugatli hairiba kangbu asina mathau tariba polamsing pibida natana Pakistan da attack tawramlaba matungda Afghanistan da changsinduna makogi changsafam piri hairiba mafam aduda makoina kem oina saduna training leifam chafam kudingma asi loinamak leiduna support tawri haiba wafam asi yamna kanna phongdoktuna laklibani. Masigi tayonabada hauji Afghanistan gi government oiduna leiriba Taliban singi maikaidagi Pakistan gi TTP hairiba group asi makoiga mari amata leinade hauji Pakistan na thengnariba terrorism gi oiba issue asi makoigi internal issue ni makoiga mari amata leinade haiba wafam asi phongdoktuna laklibani. Hairiba TTP group asibu Pakistan gi maikaidagi attack chatharibani haiduna Afghanistan gi territory lansinduna air strike chatharubadagini hauji nahounana thorakliba issue asigi maru oiba haurakphamsi Pakistan gi maikaidagi Afghanistan territory changsinduna bombing tawraba matungda madugi pakhum oina Afghanistan Taliban gi maikaidagi border lansinduna Afghanistan gi leiriba army sing attack tawduna halakpagi matang asida ngasi Pakistan amasung Afghanistan hairiba country asigi boundary oiriba Dural line hairiba asibu imaginary line amani haiba wafam asi phongdoktuna matam kuinadagi Afghanistan amasung Pakistan gi oina leirakliba territory gi oiba border gi oiba issue asisu nahounana puthorakibani.
ꯑꯁꯨꯝꯅ ꯉꯟꯈꯠꯅꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯋꯥꯈꯥꯟ ꯀꯣꯔꯤꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯑꯥꯔꯃꯤꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯋꯥꯈꯥꯟ ꯀꯣꯔꯤꯗꯔ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯄꯤꯛꯄ ꯂꯝ ꯃꯆꯦꯠ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯆꯥꯏꯅꯥ ꯐꯥꯎꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯁꯨ ꯐꯥꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥनी ꯃꯤꯂꯤꯇꯔꯤ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯅꯧꯅ ꯎꯪꯈꯠꯅꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯟꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯋꯥꯔꯜꯗ ꯋꯥꯔ ꯑꯃꯁꯨꯡ ꯀꯣꯜꯗ ꯋꯥꯔꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯅ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯣꯚꯤꯌꯦꯠꯀꯤ ꯑꯣꯏꯕ ꯁꯟꯗꯣꯔꯛꯂꯤꯕ ꯃꯁꯥ ꯃꯔꯦꯡ ꯑꯗꯨꯒ ꯕꯐꯔ ꯖꯣꯟ ꯑꯣꯏꯅ ꯄꯋꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯈꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯣꯏꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯂꯝꯕꯤ ꯁꯦꯝꯂꯛꯈꯤꯕ ꯑꯁꯤ ꯋꯥꯈꯥꯟ ꯀꯣꯔꯤꯗꯔ ꯑꯁꯤꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯂꯝ ꯃꯆꯦꯠ ꯑꯁꯤ ꯂꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯁꯥꯡꯗꯕꯤꯗ ꯂꯦꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥ ꯑꯁꯤ ꯐꯥꯎꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯇ꯭ꯔꯦꯗ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯉꯟꯈꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯄꯨ ꯍꯟꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯋꯥꯈꯥꯟ ꯀꯣꯔꯤꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯁꯝꯅꯔꯤꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯒ ꯃꯔꯤ ꯌꯥꯝꯅ ꯐꯕ, ꯔꯁꯤꯌꯥꯒꯤ ꯗꯣꯃꯤꯅꯦꯟꯁ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝꯁꯤꯡꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯋꯥꯔ ꯑꯃ ꯑꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯔꯁꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯁꯇꯔꯟ ꯑꯦꯁꯤꯌꯥ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯆꯞ ꯆꯥꯕꯤ ꯑꯦꯂꯥꯏ ꯏꯖꯔꯦꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯏꯊꯤꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯟꯗꯛ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯂꯩꯉꯥꯛ ꯇꯨꯈꯤꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯊ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ 1962ꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯃꯥꯏꯊꯤꯕꯗꯒꯤ ꯆꯥꯏꯅꯥꯅ ꯂꯧꯁꯤꯟꯈꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯀꯥꯎꯟꯇꯤꯁ ꯑꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯂꯥꯏꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ, ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ, ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯄ꯭ꯔꯣꯚꯤꯟꯁ, ꯁꯕ ꯄ꯭ꯔꯣꯚꯤꯟꯁ, ꯀꯥꯎꯟꯇꯤꯁ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯃꯐꯝ ꯈꯔ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯁꯤꯁꯇꯦꯝ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯀꯥꯎꯟꯇꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯆꯥꯡꯗꯝꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯄꯣꯄꯨꯂꯦꯁꯟ ꯑꯃꯕꯨ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯄꯤꯛꯂꯞ ꯇꯧꯕ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯖꯒꯥ ꯑꯃꯕꯨ ꯈꯪꯅꯔꯤꯕꯅꯤ꯫ 1962ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯥꯏꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯅꯧꯍꯧꯅꯅ ꯍꯦꯀꯥꯡ ꯀꯥꯎꯟꯇꯤ ꯑꯃꯁꯨꯡ ꯍꯤꯌꯥꯟ ꯀꯥꯎꯟꯇꯤ ꯍꯥꯏꯕ ꯑꯅꯤ ꯑꯁꯤ ꯃꯤꯡꯊꯣꯟ ꯄꯤꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁ꯭ꯇꯦꯟꯑꯣꯐ ꯊꯣꯛꯅꯗꯨꯅ ꯃꯤꯂꯤꯇꯔꯤꯂꯤ ꯌꯥꯝꯅ ꯃꯨꯛꯅꯔꯨꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯀꯦꯜꯂꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯔꯛꯂꯤꯕ ꯃꯇꯝ ꯑꯃꯅꯤ꯫ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯨꯆꯤꯡꯕ ꯐꯥꯎꯕ ꯑꯃꯒ ꯑꯃꯒ ꯎꯅꯕ ꯍꯧꯔꯛꯇꯨꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯉꯛꯄ ꯄꯣꯛꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄꯅ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯨꯑꯣꯏꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯌꯥꯔꯒꯗꯤ ꯂꯥꯟ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯆꯥꯏꯅꯥꯒꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯂꯥꯟ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯂꯥꯟ ꯊꯦꯡꯅꯍꯟꯕꯁꯤꯅꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯗꯅ ꯉꯁꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯨꯝꯅ ꯂꯥꯟ ꯑꯗꯨꯃꯛ ꯊꯦꯡꯅꯍꯟꯗꯨꯅ ꯂꯩꯔꯒ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯑꯦꯁꯇ ꯁꯤꯡꯅꯕ ꯉꯝꯂꯛꯂꯣꯏꯗꯕꯒꯤ ꯆꯥꯡ ꯑꯗꯨꯗ ꯊꯝꯂꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯨꯛꯅꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ
ꯏꯕꯥꯅꯤꯅ ꯑꯗꯨꯃꯛ ꯃꯨꯛꯅꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁꯅ ꯄꯥꯝꯂꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯊꯣꯛꯈꯤꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯦꯛꯅꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯊꯝꯗꯨꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯍꯥꯟꯅ ꯊꯦꯡꯅꯈꯤꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯔꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯤꯉꯩꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯑꯅꯧꯕ ꯃꯤꯡ ꯊꯣꯟꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯞꯇ ꯆꯜꯍꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯐꯒꯠꯂꯛꯂꯤꯕ ꯃꯔꯝ ꯑꯁꯤ ꯐꯅ ꯐꯕ ꯇꯥꯔꯒꯁꯨ 1962ꯗ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯈꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯏꯟꯗꯤꯌꯥꯗ ꯄꯤꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫